Maruebi ipausin khongwa saraga Manipur top channel gi maikiri gi miyam da thamjaki ahanbada Manipur kanba khongcha sakre MLA minister singna mating leina Manipur kanana ba thauna fana songthokada bani haiba yawno warep nipal lokre panam pauksi dina asumna report tawri lamdam asigi tungan phuruk ki miyoi lising kayana saruk yaduna Manipur kanba khongcha sakre miyam gi mihur oina lairiba MLA minister singna mating leina Manipur kanana ba thauna fana songthokada bani haiba wafam yawna miyamna warep nipal lokre Coordinating Committee on Manipur Integrity Kokomina Sinduna Thangmaibangi Thau Ground gi Lamtharatuna Nagamapal BT Road Kangla Western Gate Mamang Khoyathong Traffic Point amadi North AOC Phauduna Laklaba Kumalampak Panungam Mohiba Manipur Kanma Khongsada duda Mairoi sing Maira Paibi Lupsing amadi Transgender sing Yauna Lamdamasigi Tuan Pruki Miyoi Lising Kiana Sharugyaki Loina Manipur kanba khongset aduda kaisam thong kendra gi MLA sapam nishikanta madi wangkai kendra gi MLA thangjum arun kumar susarga ki khongset adugi pandung pham oiriba kumalam park indoor stadium mamangda miyam gi mifam pangthok tuna warep ni palokhi warep sing adudi Manipur gi apun bagi saktam hiram amata da thugai bi yaroi Manipur gi yelho mi mu thana ba tawriba India gi thausul khudak te lepkada bani India gi kangluk furup naiba thausul khudak te lepkada bani Mapandagi sanglakpa illegal immigrants sing amadi sin narco terrorists sing lamdam asidagi tandokikadabani sin narco terrorists singa su tawnabi yaroi illegal immigrants sing tandokhinaba NRC khudakta satnahanaba center amadi state langani na thabak lakhatkadabani la loidriba phawbu khulngak pasingdagi khulai laukiba coming operation tawbi yaroi miyamgi mihut oina leiriba MLA minister singna mating leina Manipur kanana ba thawna fana songthokadabani haiba warep singasi miyamna lauki Ngasigi miyamna satkiba Manipur kanma khongset adura saruk yakiba Kokomi gi coordinator Thoksam Samendro na phungdokibada India gi geopolitics ki lalong na Manipur gi irang si tolakbani Kangluk ki irang nati Laos gi Union Home Minister amadi External Affairs Minister na su Manipur gi irang si mapana gi sanglakpa mitop singna thuan bani haina phungdokiba lekre adubo housing na amu Manipur gi irang si mitay amadi kuki fruk ki marakta wari sanaraba khaktada oration purakpa ngamgani haiba wafam phongdoktuna kanglup ani gi irang oina uhonana bohonarakwa sima laibak thibani haidi mangna makha taraduna suda lairiba kuki terrorist na ground rule thugaiduna misa miyam halaba phawwa India lengang na tumina laishiliba si miyam puna mangna uraba ngaktani Kuki terrorist sing sijinaduna India gi geopolitics ki lalongda mitay amadi state lenga ki matakta landarak tuna Manipur gi irang si Thawalakpani haibisi mayek singakli India na Manipur miyambu leba asigi citizen oina lawba ngamdabana irang asi laksindana thamlibani haibada haimamba thokloiki loinana Manipur gi oiriba phibam asigi asengba masak malem miyamna khangamgadabani akiba yawdaba mating leba khunai ma semnasi Manipur kanana basaliba miyamgi khongset asida sarugya biyu yadriba lusingba singasi mating leitaba mihut ngaktani haiba wafam thamladuna haunaruba tawduna Manipur kanana ba khongset asida sarugya riba punamakusu te somendro na thakat ba phongdoki amarom na miyamgi khongset adura sarugya khiba kaisam thong kendrigi MLA sapam nishikantana phongdorokibada Manipur gi apun ba saktam na singnarakliba sigi mayokta satliba miyamgi khongset asida sarugya pham thoi khanduna sarugya bane Manipur asi khunda minari ba ekoi punamakini Manipur kaidana ba ekoi puna satminaba taiki loidana khongset adu saruk yaradun wangkai kendrigi MLA thangjum arun kumar nasu Manipur apun gi saktam kaihandaba pam lamdam asigi amadi India gi citizen ama oine isagi ithaudang ni khanduna Manipur kanana basaliba khongset asida saruk yabani Manipur apun bagi saktam kaidana basaliba ngasigi khongset asi yamna maru oi haiken su pawsta phungdorakli atopa pawmana Tamenglong mahur lambi len ani gi thakda CM balusin kibada CM na apen ba phungdokre sai humdra rum mirai duna leraklaba Tamenglong toksem Lisang Mahur Road NS 137 lane ani gi thakta CM loikibada Chief Minister ng Thomam Berena Phongdok loinana lambi CM gi thabak paiba National Highway and Infrastructure Development Corporation Limited NSIDC amasung Central Government bu thagat phongdokre sai lisang sina mamang drena center leng ana mirai duna thamlamba lambi asibu lane ani gi thakta semganaba akan mamiyeng sangbiduna thabak lokhot khipagi damak Prime Minister Narendra Modi amasum Road Transport and Highways Minister Nitin Gadkari su Chief Minister N Berena thagar phongdokre
ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 138 ꯂꯦꯟ ꯑꯅꯤꯒꯤ ꯊꯥꯛꯇ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈꯤꯕꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ NHIDCL ꯀꯃꯤꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯈꯤꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯔꯤꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ NHIDCLꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯆꯦꯔꯣꯜꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡꯁꯤꯡ, ꯃꯀ꯭ꯔꯨ, ꯔꯤꯡ ꯑꯃꯁꯨꯡ ꯕꯔꯥꯛ ꯊꯣꯡ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯕꯒ ꯋꯥꯐꯝ ꯅꯍꯧꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯅ ꯁꯛꯎꯠꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ 3 ꯀꯩꯊꯦꯜ ꯐꯝꯅꯈꯤꯗꯦ꯫ ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯊꯪꯒꯥꯜ ꯀꯩꯊꯦꯜ, ꯅꯥꯒꯥ ꯃꯄꯥꯜ ꯌꯥꯎꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅꯁꯨ ꯈꯣꯏꯔꯝꯕꯜ ꯃꯄꯥꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯑꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯃꯥꯁꯤꯡꯁꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯊꯥꯎ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡ, ꯀꯪꯂꯥ ꯅꯣꯡꯆꯨꯞꯊꯣꯡ, ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯊꯣꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛ ꯁꯦꯟꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯖꯤꯔꯤꯕꯥꯝꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯈꯛꯇ ꯅꯠꯇꯅ ꯀꯦꯃꯤꯀꯦꯜ ꯍꯥꯔ ꯃꯍꯤꯅ ꯃꯤꯌꯥꯝ ꯑꯋꯥꯕ ꯇꯥꯔꯦ꯫ AITUC ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯖꯤꯔꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯈꯥꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯥꯔꯁꯤꯡꯒꯤ ꯃꯍꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ AITUCꯅ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯖꯔꯝꯕꯗꯨ ꯇꯝꯊꯤꯔꯕ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯅꯍꯧꯗꯅ ꯍꯧꯔꯛꯇꯨꯅ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯌꯨꯝ ꯆꯥꯝꯃ ꯍꯦꯟꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯁꯥꯊꯤꯅ ꯑꯋꯥꯕ ꯇꯥꯔꯦ꯫ ꯅꯦ ꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤ ꯅꯨꯃꯤꯠ 22ꯅꯤꯔꯣꯝ ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃꯠꯇ ꯎꯗꯕꯅ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯈꯔꯤꯞ ꯀ꯭ꯔꯣꯞꯀꯤ ꯂꯧꯔꯣꯛꯀꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦꯁꯇ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯍꯥꯔ ꯕꯦꯒ ꯂꯤꯁꯤꯡ ꯀꯌꯥ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯨꯞꯇꯕ ꯃꯔꯝꯅ ꯍꯥꯔꯁꯤꯡ ꯑꯁꯤ ꯃꯍꯤ ꯆꯦꯟꯊꯔꯦ꯫ ꯃꯍꯤꯁꯤꯡ ꯑꯁꯤ ꯗꯤꯕꯣꯡꯒꯤ ꯂꯧꯀꯣꯜꯗ ꯆꯦꯟꯊꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯅꯣꯡ ꯃꯔꯛꯇ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯃꯇꯝ ꯀꯨꯏꯅ ꯆꯣꯠꯇꯨꯅ ꯂꯩꯕꯅ ꯃꯍꯤꯁꯤꯡ ꯑꯗꯨ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯗꯤꯕꯣꯡꯒꯤ ꯂꯧꯕꯨꯛꯀꯤ ꯕꯤꯒꯥ 40 ꯆꯥꯎꯕ ꯂꯧꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯟ ꯊꯨꯡꯅ ꯃꯍꯤꯅ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯧꯐꯝꯁꯤꯡ ꯍꯥꯔ ꯃꯍꯤꯅ ꯍꯦꯟꯃꯟꯕꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯂꯧ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯑꯗꯨ ꯃꯥꯡ ꯇꯥꯛꯍꯟꯕꯗ ꯅꯠꯇꯅ ꯍꯥꯔꯒꯤ ꯃꯍꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕꯗ ꯍꯦꯜ ꯍꯥꯔꯖꯥꯠ ꯊꯣꯛꯀꯅꯤ ꯆꯤꯡꯅꯔꯤ꯫ ꯑꯀꯟꯕ ꯃꯅꯝ ꯀꯌꯥ ꯅꯝꯂꯦ꯫ ꯃꯔꯝꯗꯨꯅ ꯃꯤꯌꯥꯝ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯀꯥꯡꯂꯨꯞ ꯑꯃꯅ ꯂꯥꯟ ꯇꯥꯔꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝ ꯀꯦꯃꯤꯀꯦꯜ ꯋꯥꯔ ꯑꯃꯁꯨ ꯆꯠꯊꯔꯕ꯭ꯔꯥ ꯆꯤꯡꯅꯔꯦ ꯍꯥꯏꯔꯤ꯫ AITUCꯗ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧ ꯄꯨꯔꯤꯕ ꯊꯧꯗꯥꯝ ꯕꯤꯖꯣꯏꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯂꯧꯃꯤ ꯃꯔꯨꯞꯀꯤ ꯊꯧꯕꯨꯔꯦꯜ ꯃꯣꯡꯖꯝ ꯒꯟꯙꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ AITUCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯇ ꯖꯤꯔꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯅꯣꯡꯈꯥꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯥꯔꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯅꯣꯡ ꯆꯣꯠꯇꯅꯕ ꯀꯨꯞꯁꯤꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯄꯨꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ AITUCꯒꯤ ꯇꯤꯝ ꯑꯃ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯔꯒꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯒ ꯋꯥꯔꯣꯏꯁꯤꯟꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯅꯨꯡꯒꯤ ꯏꯆꯦꯜ ꯀꯔꯤꯅꯣ? ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯣꯔꯦꯅꯔ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯤꯡꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯐꯣꯔꯦꯅꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯕ ꯃꯇꯨꯡ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ ꯂꯧꯏ꯫
कुकीसिंग सेपरेट एडमिनिस्ट्रेशन डिमांड तौदना लंदारिबसिदा कुकीसिंग नमना खुंदाबा मफमसिंगदगी करिगिदमक स्टेट फोर्सिंग तांथोखलिबनो इंडिया गवर्नमेंट सस्पेंशन ऑफ ऑपरेशन सु तौनरिबा कुकी ललौबसिंग मखोय मखोयगी डेजिग्नेटेड कैम्प लेंहंदना लेहनबगी महुत करिगिदमक तोंगान तोंगानबा मफमसिंगदा लनबन बंकर सादुना लेहलिबनो हाइवेगी पखुम इंडिया लेंगा किलुसिंगबसिंग मरुओइना प्राइम मिनिस्टर अमसुम यूनियन होम मिनिस्टर की माइकैदगी पिफम थोक्तब्रा इंडिया गवर्नमेंट वाथोक असगी मतंगदा ngaki oiba manadaba wafamsing phongdoktuna waroisin puraknaba hotnari hairibasi miyambu waba yogdri lan makhatana sathanduna khamthengna waraba matamda separate administration pithokrasi haibigi sarau langna thuwanma ngamgani haibigi manung lenba politics atharibra haibisni manipur gi maraibak maramdam nungsijaba maraibak maramdam singidamak saktam ngnaba hotnabada sibiki daba miyamna proxy war gi langna थूदुना अपुनबगी सक्तमदा कैदौनुंग नेगोशिएशन तौर हैबसी खंगबा ngamdabadagi arembada nakal anigi yum miyambu baligi hamenga pangkhakna hanba tarabadi poloida madugi afaba phal phangloi haibadu khangba ngamdabani lawi Asiatic sovereign country oirakhiba Manipur bu India government na lamhui loksing de English ngamaga samapan gani fuguma panda merger agreement tawduna namlaw lokshin ki haibisi hausik leidiba lainga ki lusingba khangdabagum tawribasi leibuk thibani merger agreement inakhiba yamna warol singadu ngakna satpigi mahut apunba saktam thugaina bo hona batarabadi madu logi wangbadani hausik thuklibu wathok asigi matangda Manipur gi miyamna democratic oiba khongjang sing sathariba sida India laingakna manung lenba mawongi politics sathaduna leirabadi khosawnaraba miyamna arebe khusuklai paiduna civil war sathabaga iroinana Pre-merger state ki demand gi lalhau sa tharak patholabadi India government kari firep lawdake matamaduna India gi araiba military paramilitary masing khangna thajinduna paktaknaba mihat ki landa sa thagadoribra aduga foreigner sin kuki sing leba ki apunba saktam thugainaba Manipur gi miya maru oina mi singda landariba asidana karigidamak Indian forcing na tumina lebaga loinana makhoibuna ngak sinduna thambagi maram karigi no haibagi wohangi pakompi na honabada wan tokani India gi lusingmusing na Manipur amadi masigi miyam yellow misingda lisangsina yenglakliba akhaba miyengsing yengdun lakli India na British ki loilam loikhiba matamaduda lanthengna ngamdabadigi matam sangna loilam oirakhibani adubo British na Manipur lokshinna bohonarakpa matamda Manipur gi athauba maraibak ningbasingdi mikha pona hinggadabagi saruk sikhibana saruk sam hena phai maithigani khanglabasu akanma mayuknaba lantheng thingnaki British gi anga mathau sing yauna miyoi kya lamdam asida makoigi mongpham ohenki adubu Manipur su British gi mikha pon leiraglaba matung India dagi hana maningtam phangduna India gi lengak pathap leitringai da Manipur gi lengak pathap semduna miyam gi lengak leiki habisi hojik leiribi India gi lengak sing na khanglaba su khangsinadaba haibisi puksel pikpa amadi apikpa furup asigi miyambu malemgi laimaidigi khungul muthanaba honaba amadi lusingbagi matik manga leitaba list ni lawi India lenga ki lusingba sing Manipur gi miyamna yengliba miyeng sida state asigi lenga singna ayaba pibugum tumina leiba tarabadi madugi phal poloida afaba lakani thajadi nakalani gi muknabada nakalamagi miyambu khamthengna awaba mayong halaga waroisin gi wari sanabagi thorang lakhot kani haiba tarabadi madu nunggi aron isial ama leifam thu heba kangla pau gi editorial mayamda special content moina mayamna makha tana thamjari makha sa tharak poina topa pawmna chief secretary na governor unakhre state asigi tungan hangliba relief camp sing de lairiba internally displaced person IDPs ki dama lakhaliba thabak thoram singi matang chief secretary Dr. Binit Joshi na governor Anisha Uike unaduna paldongkre Rajbhavan ngasi governor gu unabadu chief secretary na Manipur gi sing amasum tamgi IDPs singi dama paikhaliba mathau taba polam sing phanganba madi temporary shelter home arrangement gi matang lairiba process gi matang paldongki Governor the Chief Secretary na Jaribam gi oiriba phibam gi matang hauju phawgi oina district asida hangliba relief camp da IDPs samapalom lairiba sigi mathau taba punamak phangali masigi matta Jaribam gi DC dasu maphamadu gi yungkai mangtak liba madi lanthungi phibam yengsinduna mathau taba thabak thoram sing paikhanaba khangan basu lekre ngasi governor gu unabadu chief secretary da governor na dana manjuri university gi athubuda anoba vice chancellor ama haplaba amadi nauna khalab assistant professor sing join ta hona basu khankre amaramda national sport university semgat pegi thaudang lo riba
Barindera Construction Limited की President Retired Major General TPS Rawat Governor ga unaduna University sigi pakhaliba thabak thoram singi matangda wari sanakre haidi loshilak poina ten ma pau khrana Sandel Court Complex yingsingkre miyamna matam sana asuma wayel fangana ba madi judicial infrastructure fagat hanabegi saruk am oina Chief Justice Sidat Madulna lusingba Manipur High Court ki mihut kangbu mana ngarang Sandel district satuna district asigi court complex ki phibam yingsingkre Kongsat adura Justice A Bimol Justice A Guneshwar Sharma Justice Gaiful Silu yauna Manipur High Court amasum High Court Bar Association Manipur gi maruoiba miyoi singsu saruk yakhi Mihut kangbu adu Sandel district ki CGM DCSP amasum Sandel Bazar Association gi kangbu mana taran okhi loina miyam da asum oil fongana na ba amasum judicial infrastructure gi phibam hena fagat hanaba gi matang nasu wa khanaki tungna Chief Justice Sidana lusingwa kangbu aduna Sandel Court Complex ta pakhaliba semjin sajinbagi thabak thoram sing yengsingki amaromdana bom langsilamle yaningdaba phongdokre Imphal Police Station konba Kaisamthong Elangbom Laikai Leirak Masad leiba Salai gi MD Elangbom Brazil ko mioi amagi yumda sukangdaba singna bom langsinduna phukayam dairi thawdo singara numidang pung 13 rom taramdai thokibani thawdo duga mari leinana laikai dugi RK Indira Kaubi amana phongdorakpada Mr. Mia marakta bom langsinduna phukayalama madi aki akhang pibigi thawong si yaningde Kari maram gidama asiguma thawong si satharaklibuno pendaba madi yaningdaba kya leirabasu wari sana duna worosin protna bakhona minasi haikenasu pausda suma khatarakli aduga hauskubina di mem paus tu matang se lusinjarage masum mem puna anau update ngamina senesu channel sigi maikeri gi mang famda makhadana thamjari